Houjik thokliba Irangsi Meitei Kuki ki mathakta Lan Hourubadagini Haina Indian National Congress ki General Secretary Bhakta Charan na Phongdokhibadu athuba matamta Sengdokadabani Haina Peace and Development Co-Ordinating Committee PDCC Khundrakpam AC and Neighbouring Villages ki President Leimapokpam Joy na phongdorakli. Ngasi Manipur Press Club tapangthokpa paugi mifam amada wafam asi phongdokladuna makna mathakta na hai. INC के General Secretary Bhakta Charan na luchingba ama oina Manipur da tangdu laita daba puraknaba ngapigane Manipur da tangdu laita ba puraknaba hona bagi mahutta Meitei furup asi aranba tahan bagi wafam phongdorakli ba se PDCC na kandem tawe matam kaya gi mamangdagi Kuki illegal immigrants singna plan tawraga Meitei da atamna na landaraktuna yum kaya madi lanthum kaya amanga ta thokpada natana Misi mina kaya thokliba sigi tekchak Congress ki luchingba singna pukadabane. Houjik Congress ki luchingba Bhakta Charan na haikiba wafam ase Manipur da election thengnariba candidate singna so awangba thakta condemn tofam thoi. Loinana wafam ase da react tofam thoi. May ahum dagi thokliba Irangsi da Meitei furubasi aranba tahanba haibase INC na Sengdokadabani Haina so makna phongdokhi. Miang seba pami Manipur peace hanjalanba pami haibo oitaragadi asigumba leaders in phongdoi go wapam ase meridan di meritu yenga kanda miam da phongdok haning budusu phongdokkhabani PDCC gi magedigi national leader general secretary asina miam da sigi wakalon da haigibni haibni singba miam da bhap tahanban natragadi Manipur gi miam na sumang da tadan leiba election asida kari effect torokadagi haibisini aduna candidate oiriba mayam na su react tobiu aduga naina biu aduga miyam da bap tahan biu